India asi dharmasala natte illegal immigrantsing mikhalda saruk yaba yahalloi Amit Shah. Illegal immigrantsing gi matangda India leingakki wasak Manipurdasu chap chana thabak oina pangthok-hanningi. Bihar mikhalgi election rally da Union Home Minister Amit Shah na India asi dharmasala ama natte leibak asigi mikhalda illegal immigrantsing foreigner amata leibak asigi mikhalda bot thadaba amadi mirep oiba BJP na yaroi haina phongdokkhre. Tha asigi taruktagi hauraga tangkak naina November 13 da pangthokkodoriba Bihar State Assembly mikhalgi damak political parties sing na bot khombagi akanba thabak chathanarakpaga loinana BJP amasung opposition congress yauna atai party singi marakta hunabagi changsu khamthengna wangkhalakle. Chairak asida Bihar da hojik laibak asigi Home Minister Amit Shah laiduna mikhalgi akanba campaign sathabaga loinana opposition congress na Bihar da sathaba special intensive revision SIR gi matangda opposition na BJP da sirakpa maral sing Union Home Minister na kanna yakhidre. Bihar gi mafam kaya da pangthokpa election campaign da wangangladuna Union Home Minister Amit Shah na hai illegal immigration gi issue asi line lauba yadava laibak asigi aikhoi gi security gi issue amane maram asina illegal immigrants sing foreigners sing aranba mawongda voter list da yauramba thoklawadi lokthoknaba amadi illegal immigrants sing masak khangdoknaba pandamda SIR Bihar da pangthokibane Bihar da sathagiba SIR aduda Bihar gi voter list gi mioi lak humpuga manga lokthokpa ngamkhe masigi manungda mioi lak kunthraga manga de hanana voter list da yauduna mikhal kaya da bot thadaram laba ngakta ne illegal immigrants sing foreigners sing laibak asigi mikhal da saruk yahandaba haibasi BJP gi pandam ne masi laibak asigi damak ne aihangna Bihar miyam da hangningba wahangde voter list illegal immigrants gi maming yawram labade adumak yahun gadra haiba wafam asine opposition na illegal immigrants sing bu makhoi gi vote bank waina khalabasu aihaki phirepte illegal immigrants sing maming laibak asigi voter list gi lokthokka ne illegal immigrants sing masak khangdoktuna makhoi bu masa masa gi maram da halan khigani haibasine India asi dharmasala ama natte vote thadaba haibasi laibak asigi citizen khaktagi hakni haina su phongdokhe. Bihar gi Nalanda da pangthokpa mikhalgi rally da wangangladuna Amit Shah na Congress lusingba Rahul Gandhi amasung RJD chief Lalu Prasad Yadav pu illegal immigrants sing bu protection piba miyoi sing ne Bihar da Bangladesh tagi sangsilakpa miyoi sing makoina protection piduna leidi haina maral siraduna illegal immigrants sing masak khangdokpa makoi bu voter list tagi lokthokpa amade maram da halan bahibasi Prime Minister Narendra Modi gi wasak ne Gautam Buddha gi maru oidiba mafam Nalanda asida ngasi aihangna Bihar gi miyam da hairi madude karigumba state asida NDA laingak laklawade illegal immigrant khudingmak makoina lakhiba mafam aduda amuk halan khigane amaromda Bihar da satharakiba SIR gi thabak loisan khibaga mari leinana Patna da October 5 da pangthokpa press conference da chief election commissioner Gyanesh Kumar na Bihar da voter lak nifuga taret lokthokiba do foreign illegal immigrant kaya yauramba madi laikhidraba voter kaya gi maming yauduna leiramba thengnabagi ne voter list tagi lokthokiba sing aduda masa laikhidraba miyoi Indian citizen nataba madi mafam kaya da voter list da maming yauramba duga masana permanent oina atopa mafam amada laikhraba sing ne masigi data electoral registration officer ERO sing da lai haibaga loinana laibak asigi state taraga nithoi amasung union territory sing da special intensive revision SIR sathagani haina laukhthokiba ne political commentator kharana paukse asida phongdorakpada SIR asi Manipur gi oinadi yamna maru oi state asi border state ama oibana chahi kaya gi mamangdagi yumthangnaba leibak Myanmar dagi amadi Bangladesh dagi illegal immigrants sing sangsilakpagi asoba issue ama leiriba mafam ne maram asina kumjali singani kuntareta state ki assembly mikhal pangthokkodoriba sigi mangoina na Manipurdasu SIR asi tawba chumga ne Union Home Minister Amit Shah na Bihar mikhal gi campaign da laibak asigi mikhal sing da illegal immigrants sing foreigners sing saruk yaba yaroi India laingangna laibak asigi voter list gi illegal immigrant khudingmak lokthokuna masagi maramda halangani haina phongdokiba wafam taramna oe laibak asigi mikhal da vote thadabagi hak supnagi laibak asigi citizen khaktagi haina phongdokiba chumba wafam ama oi BJP laingangna kadai fawba thabak to onthorokpagi haiba adudi yengba tabani haina su political commentator sing na phongdorokle loinana illegal immigrants sing gi matangda India leingakki wasak Manipurdasu chap chana thabak oina pangthok-hanningi haiba wafam su thamlakle matang sida ningsingba yabade kumjali singani kunithoi da pangthokiba state assembly mikhalda Churasanpur district ki high court kendra da BJP gi ticket mikhal mai pakhiba Paulilan Haukib Indian citizen nate haibagi chapsaba warul sing yauba
Chena hompu humdoi panba affidavit ama mitai amasung thadok tribe ki activist anina chahi asigi September 18 governor da pesinduna mahakpu MLA dagi disqualify tawbinaba taksin khiba laikhiba nei